All Gas Care AGC Manipur State na LPG gas consumer Singna Chakthong gas Ashi Matou Karamna SIJINNAGADAGE AMADI KHUDONG THIGADABA Matou Karamna CHEKSIN THOURANG LOUKHATKADAGE HAIBAGI MATANGDA THOUBAL DIST.KI MANUNG CHANNA PECHI Community Hall da Mass Awareness Cum Training Program ama PANGTHOKKHRE AGC Manipur State ka PYDC Club AMADI THOUBAL District PECHI Meira Paibiga Puna Khusamnaraga PECHI Community Hall Pangthokiba Thoromaduda AGC Manipur State ki Manager Sagolsem Joy Prakash Maitaina gas SIJINNABA amadi CHEKSIN THOURANG matangda practical ga loinana miyamda sugaina takhi Thoromaduda Joy Prakash na hai aikoina chak thonganaba gas LPG asi SIJINNABA matamda aikoina gas stove aduda problem leiba khudima loina taklaklakani adubu aikoina khangjeludaba amadi khangdabadagi gas pokhaibagi thodok asi toina thoglibani maram asina aikoi gas thaba matamda gas stove asoibadagi aikoina yadaba sing adu khangdokpa ngamgani amasung aikoina kari kari tauba yabage haibadu miyamda khanganaba awareness cum training asi pangsana piduna miyanga wakal taminabagi thoramasi pangthokpani hainasu phongdoki ngasigi awareness program aduda miyamna Manipur sumang nilagi artist Happy Rajan haina khangnariba AGC Manipur State ki field assistant oriba Happy Rajan na thorongi mangoinana nokningba wari kaya shuliduna miyangi pungningsu chingsinki ngasi thoromaduda AGC Manipur State ki care yumnam asni amadi head mechanical mongjam tondonsu ching AGC ki official kaya su sarugyaduna awareness adu pangthoki